Tarani Toigi, Megi Tang Punitoida, Malim Gilemaida Safung Laki. Eames na Safung Lakpa Matamdagi Hong and Sifawa Kunai Sigi Iram the Masigi Mairoi Kunagi the Mukta, Iram the Jatway Batu the Wato. In not lining, Amadi Sanalons at Pudimaki Watulan to Pudimukta, Eames na Soba, Tudankia, Loudon Luxury, Nasing of Simaksu, Louduna, Lemina Duna, Miam with Bokrom, the Saru Yazari. Kunai Sigi, Oiba, Muknaba, Yeknaba. Kunai Siga Sumsina Daba, Tabokrom, Kayada, Kayagi Mayokta, Eamsna, Leptuna Lai Eamski Luploishina, Masagi, Nuaiba, Adagi Masagi, Mayum the Tumduna, Hiptuna, Saduna, Mama Pau, every single Leminagadaba, Nona Kena, Harauna Leminagadaba, Kaya Tadukuna, Nasipawa, Miamgi the Makni, Amadi Agi Kunai Gidamni, Mahiroi Aquina Tungi. Tunglam Salama Simon, what they have a Waklunda, Nasipawa, Awan Maikea Tadukuna, Miam Gidam Amadi Mairoi Kunai Gidamokta. Eamski Luplikiana, Nasipawa, Kunai Sigidamokta, Tinghangkia, the Katutuna Lakli. Haujo Sixu, Idam the Masida, Asogam Navama, Mayak Navamatari. Madudi Hindi Luanbu, Namfuda Tamananaba, Honarapa, Aikogi, Irunbu. Nam Taduna Namsin Tamnanaba, Honarapa, Lalong, Kaya Satari, Hibasi, Aiko Lebak Miam, Amadi Mairoi Kunai, Nasit Miriba Isini now, Amadi, Satanar and Pudimakna, Fong Nakangaba, Wafamani, Aikogi, Lon the Singarapa, Lon Namtananaba, Amadi, Aikogi, Irunbu, Mangana Honarapa, Kunai Amagi, Yangin Saru, Lona Sibu, Manganaba, Namtana Honarapa, Kunai do the Tariba, Aikogi, Mirunbu, Mutananaba, Amadi, Malim Gilemaidi, Mank Nandaba, Shingarapani, Hibsi, Eamsna Lawi. Maramasina Masi, Eamski. Tararak Soba, Mapuku Montora Masi, Giwaiba, Mapungway Wakolasi, Aikoina. Tunglam Saki, Amadi Mairi Kunagi, Amadi Tungala Kadriba, Kogi Mirun, Asigi Damakta. Akoi Kunai Sibu Kanabagi Damta, Lord Hibes Kunai Amagi Yangin Saruni, Haina Lozeraga. Nasi Aikoina, Aikoigi Saktam, Kanjanaba, Imalon Nangasi Haina, Akoigi, Nasigo, Mapungwayba, Akoigi, Timasi Putok Sabani. Kunai Sibu Kananaba Amadi Imalon Bukananaba, Kunai Sigi the Mokta, Tunglam Chapki, Lakadriba, Satra Naharo Namadi, Mairoi Kunaibu. Mikap Tong Nabagidamta, Aikoi Puna Honaminasi, Kunai Asibu Mang the Naba, Kunai Sigi, Yanglin Saru, but Luan Bukan Minasi, Eamsna, Miamna Sangjilakwa, Luan Kunai Sigi, Luan Bukanana Sangjilakwa, Tabak Toram, Amadi. Asoba iho Pudimakta Eams the Mangjintana, Sapangam Nanaba, Nasit Timbiriba Miam, Ozazing, Amadi Satanaron, Pudimak, Amadi, Iramdam, Ireba Sida Libiriba, Puruk Pudimagna, Akogi, Lehomi, Puruk Pudimagna, support of you, Amadi, Miam Gidam Te Eamsna, Mamang Taptaki Honasu. Katokuna Lakli, Tangang Kayada, Adoka Makata Nasu, Eamsna Hanbali Tabat Tonaglu in Nana, Katopang Gamagi Tona, Lingzian, Amadi Wakalon, Loxing Adu, Miamna, Pibi Wahibu from the Tamzeraga, Nungueva, Tentakwa, Wafam Tamba, Matang Tensinzeri. Thagachari, Nungi Oiba Warol, Marik Jumna Bibi Krabamatung, Matung Tarakpasidi, Program Masibu Makacha Taboina, Nasigi Toro Masibu Mapung Pan, Binabagi Damakta, Lakbiona, invite Matamda, Hara Rowling Birakiba, General Secretary, All Manipuri Students Guardians Organization, Ming Oina Panjarabada, Sumati Sabrak Bambu, Wahai Kratham Binabagi Damakta, Ningsinzeri. Ngasi Megi Tang Kunitoy, Inkumja Lisingniga Sukna Kunitoy,
APUNBA IREIPAKKI MAHEIROI SINPANGLUP AIMSKI Tarasuba asigumlaba nungairaba mapok kumona lakpa numit asida daista lengsinbiriba hendok thoitokna ikai khumnajariba lebak miyamni hengna sakhangnaraba migoina panjarabada chief guest ki phampham langda lengsinbiriba oja khaidem mani acting chairperson Manipur State Human Rights Commission bu ahanba maktada aigi ikai khumnaba amadi nolokpa du sari loina na guest of honor gi phampham langda lengsinbiriba Hendok thoidona ngasi haurakliba mahiroi singbo achumba mayonda punanaba amadi tungi mirolgi damakta amadi khunai sibu achumba amadi aphaba mayonda puraknaba achauba thaudang lobiriba lebak miyam hena sakhangnaraba adugumba saknairaba mingoina panjarabada Dr. Danavi Laisram social scientist amadi Assistant Professor Department of Manipur University gi akhoigi oja Dr. Naurem Sanatomba Irun sibu saukhatnaba honaba tana malem sibu saktaknanaba honabada sawa thaudang lobiriba oja busu ikai khumnaba usari loina na ngasi mak lipulgi president oina thaupuriba manipur gi asabu issue kayada mangjin thana saruk yariba aginau mingoina panjarabada somrendo thokchom busu ikai khumnaba usari loina na wanglar thitung president ansam busu ikai khumnaba usari loina na matam mamada mcbu karamba maungda puraga miyamda saktakani amadi khunai sibu karamba mayonda punanaba honabada asobo thaudang loramba aigi naw mingoina panjarabada Rajesh Sunnam former president AIMS amasung Khuraijon Roman former president AIMS pusu aigi kai khumnaba amadi nolopadu sari loina na ngasi mak APUNBA IREIPAKKI MAHEIROI SINPANGLUP AIMS ki ngasi mak president gi thaupuduna AIMS ki asoba thaudang loriba mingoina panjarabada aigi naw saikhom prem chanbusu aigi kai khumnaba amadi nolokpa du usari loina na ngasi AIMS ki tara suba mapok kumun na lakpa numit asida AIMS ki asigumlaba nungairaba tarasuba mapok kumona sibu pungning thaugat piduna amadi thawai hapiduna mapung pahan binabagi damakta aigi mangda lengsinbiriba tonganba lupki amadi civil society gi amadi tungi mirol gi damakta jati asigi tungi asset oigadoriba ngasigi maheiroi matam mamagi akhogi khunai sigi asoba thaudang laurakadoriba satra satri sing amadi electronic amadi print media bu ikai khumnaba usari ngasi tarasuba APUNBA IREIPAKKI MAHEIROI SINPANGLUP AIMS ki asigumma tarasuba mapok kumon sida thamliba aikogi ngasi yamna maru oiraba aikogi saktam kanjanaba imalon nganglasi haiba ngasi mak oirakliba aikogi Manipur Sarkar na laurakliba amadi Bharat Sarkar na laurakliba phirep asiga tangai mak phadana khanadaba yadadana puthorakliba topic ase yamna maram chaba adugumba akhoi khana hodaba yadaba tangkak amani adubo ngasi aikogi isagi irol iep phawada compulsory oiba ngamjingaida Hindi ase compulsory subject ama oina adi tamgadabani haiba asigumba Bharat Sarkar amadi Manipur Sarkar na laugadoriba phirepsing ase aikoi punamakna masigi akoi chapchana thengnaba ama mathau tai jati ma chawkhatpa haibasi iron ieka yamna mari leinei lol mangsilaklabada aigi khunai mapung phada masama uphana ting tiklauna kaidongda su leiba haibase oithokte aduna aikoina ngasigi akhang ahai daista lengsin biriba mayam mama akoi oja Danavi Laisram oja Sanatomba amadi oja Khadem mani ngasigi maru oiraba tokarsna
पुथोरअगा अखोइद पुनिंग लौसिन पीदना ngangadoriba mayam ase अखोइ मुन्ना लौसिलगा खन्नरगा वारेप अमा लौरगा मणिपुर सरकार दा अखोइ फाउंडेशन डे सी पांथोपगा इरोइनना अखोइ रिजोल्यूशन अमा नत्रगा मेमोरेंडम अमा पीबा यामना मथौ ताबरा ना खले ngasi akhoi gi saukhatle hariba khunai asida nom nomagi kaitharagliba aigi nat saktam chanabi channa kanglon phijek saksa hirang khutimakta semit londa khunai londa kaitharagliba kaya asidagi akhoi na ngak thoknaba amadi kalhongnaba hotnadragadi akhoi gi khunai ase sum maningda hangidana amadi hindi sisu 9 class 9 10 da compulsory subject amma oina tamgadabani ka haiba asigumba adi mayam ama thoksalakpa asina aikhoi yamna thongna phana masidai sida aikoina sirum narum aikoi leiragadi adumak nampu hapuda tawgibasu yai aduna akoina yamna thongna phana masi akoi punna lepminara kanda masi akoi punna thengna minaba ama mathoktai aduga akhoi gi saktam akhoi gi lon akhoi gi ima lon kanjaba haibase aina asoba thokdang ama laura kanda ai gi tawdaba yadaba yamna maru oiba ai gi thokdang amani haina khalla kanda akhoi khudimak punna lepminaba gi tangai phadaba ado ngasinga simak oirabani haina adumaina thamjage aduga ngasi gi akhoi gi lairiba akhoi gi manipur gi oiraiba scenario amadi ngasi akhoi gi dharma da yamna base toba adugumba akhoi gi sarkar sigi lengak lon masida kaitharak kadaba amadi oirakliba honglakliba kaya se akhoi na kupna nainarakanda akhoi karamba phibamda akhoi karamba phirepta lepa kanda akhoi na mase akhoi imaleba kanjanaba isa kanjanaba akhoi gi tangai phadaba thokdang ado akhoi punna longminaba gi tangai phadaba aduni aduna ngasi aims ki tara suba mapok monga mari lainana khananaba gi damakta mayam da khudol tamliba asigumba topic ase aims khakna nataba akhoi gi lairiba sata gi luk khodim mangna civil society khodim mangna aigi irabdam gi aigi izati gi damakta khalla kanda isagi lon kanjaba haibasi natana aigi khunai kannanabagi lambi amal laite aduna akhoi punna lepminara kanda masi akhoi asoba thodang amal lobidasi aduga ngasigi asigumlaba yamna nungairaba aims ki tara suba kumona sida adi aikhoina madi yamna akhoi aims na sangsanlakliba amadi sangsangadoriba ima lolgi kannanabagi damakta sangsangadoriba leplakliba laurakliba thodang amadi lepliba khongpham masida all manipuri student guardian organization na mangjin thana amadi aims na torakpa